ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯑꯃꯗꯤ ꯚꯥꯅꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯚꯥꯅꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯁꯥ ꯑꯣꯏꯅ ꯇꯧꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯚꯥꯅꯨ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯝꯁꯤꯟꯕꯁꯨ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯚꯥꯅꯨꯗꯣ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯟꯕꯗ ꯚꯥꯅꯨꯗꯨ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯑꯃꯠꯇ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯁꯤꯜꯂꯦ꯫ ꯃꯗꯨꯗ ꯚꯥꯅꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯚꯥꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯇꯨꯡ ꯑꯁꯨꯝ ꯍꯟꯕꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯚꯥꯅꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯕ ꯃꯈꯨꯠ ꯑꯃꯅ ꯚꯥꯅꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯚꯥꯅꯨꯗꯣ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯪꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯂꯩꯆꯤꯟꯅꯁꯨ ꯑꯉꯛꯄ ꯐꯪꯅ ꯊꯥꯔꯤ꯫ ꯃꯐꯝꯗꯨ ꯆꯤꯡꯌꯥ ꯑꯣꯏꯕꯅ ꯆꯤꯡꯅꯨꯡ ꯑꯃꯗꯤ ꯆꯤꯡꯊꯛꯇꯒꯤ ꯂꯝꯍꯨꯏ ꯀꯩꯁꯥꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯤ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯊꯥꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯅꯤꯡꯊꯤꯔꯕ ꯇꯉꯧꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯃꯄꯨꯡ ꯐꯥꯅ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯂꯩꯃꯍꯜꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯤꯉꯩ ꯎꯈꯤꯕꯤ ꯊꯧꯅꯥꯏꯗꯕꯤ ꯇꯝꯂꯩꯃꯗꯣ ꯂꯩꯃꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯍꯜꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯃꯀꯣꯛ ꯃꯔꯨ ꯐꯤꯅ ꯀꯨꯞꯄꯤ ꯅꯨꯄꯤ ꯑꯃ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯝꯗꯅ ꯇꯝꯂꯩꯃꯅ ꯈꯟꯖꯩ, ꯑꯣ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒꯦꯗꯣ꯫ ꯃꯋꯥ ꯆꯥꯄꯤ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯐꯥꯔꯒ ꯈꯣꯡꯒꯣꯏꯅꯗꯨꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯝꯂꯩꯃꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯁꯨꯝ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯂꯐꯨ ꯑꯗꯨꯒꯅ ꯍꯧꯔꯤꯕ ꯇꯥꯏꯅꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯇꯝꯂꯩꯃꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯏꯃꯥꯏꯄꯦꯝꯃ ꯃꯋꯥ ꯆꯥꯕꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯗꯅ ꯃꯋꯥꯕꯨꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯅꯤꯁꯦ꯫ ꯉꯍꯥꯟ ꯃꯪꯗ ꯃꯤ ꯄꯣꯠꯂꯣꯏꯕꯗ ꯀꯨꯝꯊꯔꯛꯇꯅ ꯃꯌꯥꯝꯗꯨ ꯀꯤꯍꯟꯕꯗꯨ ꯃꯥꯅ ꯇꯧꯔꯤ ꯃꯍꯣꯏꯔꯤꯅꯤꯁꯦ꯫ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣꯏꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯇꯝꯂꯩꯃꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯂꯥꯏꯔꯤ ꯑꯅꯤ ꯀꯣꯟꯗꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ
ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯝꯂꯩꯃꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯍꯜꯁꯨ ꯇꯝꯂꯩꯃꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯀꯣꯟꯊꯣꯡꯒꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯃꯨꯕ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯄꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯇꯝꯂꯩꯃꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯊꯣꯡꯒꯥꯜꯒꯤ ꯀꯣꯔꯣꯟ ꯃꯅꯥꯛ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯟꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯡꯗ ꯈꯪꯍꯟ ꯍꯟꯗꯨꯅ ꯇꯨꯁꯤꯟꯈꯤ ꯃꯗꯨꯗ ꯇꯝꯂꯩꯃꯅ ꯀꯔꯥꯏꯗ ꯄꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡꯒꯤ ꯃꯈꯣꯡ ꯃꯥꯟꯕ ꯑꯄꯤꯛꯄ ꯃꯤꯒꯤ ꯃꯈꯣꯡ ꯑꯃ ꯊꯦꯡꯅꯔꯦ ꯃꯈꯣꯡ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯊꯛꯂꯣꯝꯗ ꯀꯤꯅ ꯀꯤꯅ ꯅꯥꯟꯈꯠꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯔꯨꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯅ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯅ ꯄꯥꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯇꯝꯂꯩꯃꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯨꯝꯗꯣꯡ ꯄꯣꯛꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯂꯒ ꯇꯣꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯗꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯕꯗ ꯊꯣꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯜ ꯆꯩꯈꯣꯛꯇ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯅꯝꯒꯗꯕꯒꯤ ꯇꯧꯔꯛꯏ ꯃꯗꯨꯗ ꯅꯠꯇꯅ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯕꯅ ꯃꯃꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ ꯃꯗꯨꯗ ꯅꯤꯛꯂꯤꯕ ꯑꯗꯣ ꯀꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯃ ꯇꯦꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯦꯛꯄꯒ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯅꯝꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯌꯥꯡꯂꯦꯟꯗꯒꯤ ꯑꯃꯨꯕ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯃꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯡꯂꯣꯝꯗ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯍꯜꯂꯤ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯃꯆꯤꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯂꯦꯟ ꯇꯞꯅ ꯇꯞꯅ ꯁꯣꯟꯖꯔꯤ ꯑꯁꯨꯝꯅ ꯁꯣꯟꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯇꯞꯅ ꯇꯞꯅ ꯁꯤꯠꯆꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯁꯤꯠꯆꯤꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯊꯣꯏꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯇꯧꯕꯤꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛ ꯍꯣꯏꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯍꯥꯟ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯩꯃꯍꯜꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛ ꯍꯣꯏꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯖꯥ ꯚꯥꯅꯨꯒꯤ ꯅꯨꯄꯤ ꯊꯥꯔꯣꯗꯣ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯚꯥꯅꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯜꯂꯒ
ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯔꯣꯗꯣ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯛꯂꯤ ꯑꯁꯣꯝꯅ ꯊꯥꯔꯣꯅ ꯀꯟꯅ ꯀꯟꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯛꯑꯗꯨꯅ ꯊꯥꯔꯣꯅ ꯀꯞꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯩ ꯑꯁ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯇꯥꯗ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯉꯩꯗꯕꯨ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯔ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯔꯣꯗ ꯍꯪꯏ ꯏꯕꯦꯝꯃ ꯉꯁꯤꯒꯤ ꯑꯁꯤꯕꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣꯅꯦ ꯏꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯍꯜꯂꯛꯇꯦ ꯑꯗ ꯇꯥꯗ ꯃꯅꯤꯆꯥꯜ ꯍꯣꯏꯗꯒ ꯈꯪꯕ꯭ꯔꯥ ꯍꯪꯒꯦꯗꯅ ꯑꯩꯁꯦ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯚꯥꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯌꯥ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯉꯛ ꯉꯛꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯚꯥꯅꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯚꯥꯅꯨꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯃꯪꯗ ꯄꯨꯗꯨꯅ ꯄꯣꯠꯂꯣꯏꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯇꯣ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯑꯔꯨꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯂꯩꯃꯍꯜꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯩꯃꯍꯜꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯃꯤꯁꯤꯡꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯧꯅ ꯇꯧꯔꯤ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯚꯥꯅꯨꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕ ꯑꯍꯜ ꯑꯃꯕꯨ ꯈꯥꯝꯗꯨꯅ ꯍꯪꯏ ꯃꯥꯃꯥ ꯀꯅꯥꯅꯣ ꯉꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯣꯝꯗ ꯃꯤ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤꯕ ꯑꯁꯤꯕꯣ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯈꯣꯏꯒꯤ ꯇꯥꯗ ꯊꯣꯛꯄ꯭ꯔꯥ ꯀꯔꯤ ꯊꯣꯛꯏ ꯚꯥꯅꯨꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅꯤ ꯉꯁꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯂꯤꯕꯁꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤ ꯁꯣꯏ ꯂꯥꯎꯈꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯃꯍꯥꯛꯀ ꯃꯃꯥꯡ ꯅꯪꯗꯕꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯍꯜ ꯑꯗꯨꯅꯤ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯃꯥꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯌꯥꯝꯅ ꯐꯕ ꯑꯍꯜꯅꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯁꯨ ꯃꯥꯅ ꯑꯔꯥꯡꯐꯝ ꯑꯣꯏꯕꯤꯔꯝꯂꯤꯕꯅꯤ ꯁꯦꯟꯁꯨ ꯁꯤꯀꯤ ꯑꯃꯠꯇ ꯂꯧꯈꯤꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯃꯥ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯝꯂꯩ ꯃꯗꯨꯁꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯂꯩꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯑꯁꯤꯅꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯃꯥꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇ ꯆꯪꯅꯤꯡꯉꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯇꯝꯂꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯇꯣ ꯇꯝꯂꯩꯃꯕꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯂꯦ ꯉꯁꯥꯏ ꯃꯤ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯇꯝꯂꯩꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯔꯝꯂꯦ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ ꯅꯈꯣꯏꯕꯨ ꯌꯦꯡꯅ ꯅꯀꯨꯞꯄꯤ ꯍꯥꯏꯕꯗꯨꯕꯨ ꯐꯪꯗ꯭ꯔꯕ꯭ꯔꯅꯦ ꯑꯅꯥꯕꯁꯤ ꯂꯨꯁꯤꯟꯈ꯭ꯔꯒꯅꯤꯅꯦ ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯍꯨ ꯃꯌꯥꯏ ꯀꯟꯈ꯭ꯔꯦꯗ ꯑꯣꯖꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯉꯁꯥꯏ ꯃꯈꯩ ꯐꯪꯗꯗꯅ ꯄꯆꯥ ꯂꯩꯀꯥꯏꯗꯒꯤ ꯍꯦꯛꯂꯨꯔꯤꯕꯅꯤ ꯀꯗꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒꯁꯨ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯈꯨꯏꯊꯦꯛꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯧꯗꯨꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯗ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯕꯗꯣ ꯑꯗꯨꯗꯅꯦ ꯏꯅꯝꯃ ꯂꯇꯥ ꯈꯣꯏꯒꯤ ꯌꯦꯅꯈꯥꯗꯣ ꯒ꯭ꯔꯣꯡ ꯇꯧꯏ ꯍꯨꯔꯥꯟꯕ ꯆꯪꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯇꯝꯂꯩꯃꯁꯦ ꯌꯦꯟꯗꯣ ꯍꯤꯡꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯤꯕ ꯑꯁꯤꯅꯤ
ngasai numit thokdringai ni polam singse ama wat sum tau lei sini onthok na sathi khramale mangod changli ba laise asam na wadi sanari ngai ngarang lai thina khiba thoinu gi mama macha adusu laktuna mayamda makhoi thokiba singado tamlari madu tabada mayamna lekai asida lai sanaba misak ama leiri mahana lai sanaraga masing jandaba khullasipu mangna taganaba sille aduna misak adu hek khanglakpaga mayam changduna hat kani haiduna wari nakhi asumna mayam ya langna duna leiringai tamlei mado wakhal laklei mahana wakhal lakpada mayamna kari karam tawribano ngarang nungdang nang kadai da chalubage haida hangki maduda tamlei mana mayamda wa haige khanduna yengthorakpada leimahalga sagai nganbiga uri madu ubada mahak kiduna masa ado kondum tasinduna asisi budni haiduna leima amadi sagai nganbida makhut thili maduda mayamna nattene asidi leima halline haiduna themjillami adubu tamleimana natte makhoi budni haiduna kanna mahairi magi wadu tabada mayamna matau karamna makhoi si bud oiribano haina hanglubada tamleimana mana ukhiba thingnakiba khudimak mayamda loina wari liraklami amadi ngarang banuna siriba dusu leimahalna hatpani haina mayamda haiki wadu tabada mayamna leimahalda wasinduna chaiba ngangba phuba horakli tasengbadi mahak thokriba thoktoksing ato karimata khangba nati amadi ngarang nungdang tamleimana uriba leimahal amadi sagai nganbido asengba amata nati makhoi gi yumda leiriba phatraba tinmu phattaba laimu phattaba makhoi singadu ngaktani ngarang tamleimana uriba nupi gi saban manba aduna banu bu haluraga leimahal gi yumda halakpada tamleimana ukhibani maduda manadi leimahal orowai khankhibani adubu leimahal amati sagai nganbiti karisu khangjaba nati makhoina khangdrabasu mayamna makhoina lai sanaraga mibu halibani khullekai asibu awaba oihalibani haiduna yamna saurami maramasidi mayamom sillagduna leimahalbu phuba hawraklei maduda amaiba khoithekna makhoina natti haina mayamda bhap ta hannaba honaki adubu karimata upai laikhide asumna mayam sangtuna phubada leimahaldo panpham sadana panbatagi mahak sor phungatuna masa ado musillaga sapting thoktuna adumak taibang thadokre mahana taibang thadok lamdaida khangani haibagi matagum tamleimada mamit khana jingdamlaga sikhi maduki matung leimahalgi asiba masa ado kananasu poloi bidrabada amaiba khwithekna tawduna makhoi ahal kharaga tawduna poloi bikhi matamaduda sagai nganbi wa amata ngangda tumina adumak lei kapsu kapti asumna matamado haukre ahingi matamni sagai nganbidu inglaba intham thagi matam aduda masada apaba furit ama litlaga apaba phanek ama selaga mangolda phamli masada ayingba amata phawdaba gumbani matamaduda magi nakongda mamagi khonjalda somthangna korei aduga thauri yaduna siro haina insilakli maduda sagai nganbido phamlambadagi phuk haugalai aduga imungda parap changsillaga mamana hek inba suni ado lokthok mahak khongang adomda lakle aduga aduk chawkhraba khonang ado yamna laina kanagumba amana singkhatpagum parap kakhatkhi asumna kakhatlaga khongang adugi masamata mana parakliba inaphi ado kisallaga mangaktasu kisallaga songthanaba sem sarai matamaduda mahak wakhal khanglak mahakna wakhal lakpada tawromliba phibam madu ubada mahak masa ado swai laukri masdagi mahak makok ngokladuna khongnang adudagi tarakhi adubu mangakta phina uga panana ki khibana mahak mangak ado laksinduna adumak sikhi mahakna hek sibaga sagai nganbina thauri jaliba khongnang adugi makhongda masing yamlaba timu laimu mayam ama ikoina senduna khakna launa nukli asumna matamdu haukri mathangi no ngali adubu
sagai nganbigi yumda kanamata lakhidi khul lekai aduna leimahalna lai sanaduna banu bu hatkibani haiduna amadi lekai asibu mahan naba honaram-bani haiduna hanna yingnabiramdi asumna numit aduma hokri numit adugi ahing nongyaini khul lekai ado akiba mawong matau kaya taba holaklei khul lekai adugi manak nakpada leiriba sing adugi singmaida kanagumba miyoina awazaina khangduna kanna law khongbagi khonjal taba amati arapada leinaba mi masen lawngaduna khatnabagi khonjal kaya taba phanglaki tarok liba mo aduda khul lekai adugi mi punamak kibana loinari yumsu lanna tabanina masa ki adatai goina naito mathan ta akiba to khangarami mi khara yamba imungdadi khara mafai mi yamdadaba matai manaw khak leiba amati matomta leiba imungdi kimanduna kappa phawba yawnari asigum laba matam masida tamleimaki yumgi akoibada huina ha kaduna dung senbaki makol tarai khojal ado tabada tamleima amati magi mapuroiba bandalal ado swai lawi amati imung aduda leiba mipum khudimak mipainari tanza aduda yum adugi jinga mathak aduda miyoi kayana krek nitumna satpagi makhol tarakli adubu jinga sing adudi karimata mapup kaidi makhol tamak tabani jinga ado kuthaba khotpa amata tawramdi maruda tamleimagi mapuroibana aham haina khawdem lami mahana asumna khawdem lubada tawramba punamak chap lepkhre imung aduda leiriba mipum khodimak wakhal khara nganthokjai adubu tanja aduda tamleimane hipliba phamung adugi kangkhatagi yamna hauna angang kaplakhi khonjal adu tabada makhoi imung aduda leiriba mipum khudimakna khakprek khangi tanja aduda imung aduda thalamliba mai punamak khangmut mutkhai mayado hek mutpaga tamleimato yamna kanna lawi aduga tuminna leikhrai tanja aduda tamleibagi makupok bandalangi namapa phaibak chauna magi lukhumda beri thakpagi thamliba maikhet ado khetuna mai ngalhalai asumna mai ado ngalhallaklaga manakta leiba kendal amada sukhatli masidagi phaibak chawgi nupina kendal mathang chamduna mamong nupi amadi machanupa bandalalgi manakta laklei asumna mahanga lakpada toromliba phibam madu ubada wag amatang nganglamdana masa ado swai laukhiduna leimaida bam launa haithaki magi nupina tusinbagi makholadu tabada phaibak chaw amati yum aduda leiriba machanupa yaimaga ahangado prap jinsilai makhoi su oramliba phibam madu ubada swai lauki tamleimaki mapuroiba banaldana tamleimabu masa ado segaiduna machet chetuna saduna leiramli masidagi phaibak chaw amati magi machanupa yaima amati machanupa ahalga makhoi mayam changduna bandalalbu phaduna phamungda punduna thamki aduga makhoi yamna wana nong nganba ngaikhi masiki matung uchin nachin non ngalaklei pungan nganbadi oidri nganphum tawrokpatabak mangairi maduda bandalalgi mapapung phaibak chawna magi cycle hambar ado thaudoktuna amaiba khuthi ki manakta lakli asumna mahang laklaga amaiba khuithekta waram pumba tamdari mastigi amaiba khuithek punna phaibak sawgi yumda lakli asumna tamlei madu magi mapuroiba bandalalna setuna saramle haiba pawasi tabada khullekai ado kibagi pandom lomle makhoidasu asigumna tarokadori bajala haiduna mipainari masadagi phaibak chawgi yum aduda miyam ama laknaduna kari kamdau bono haibado hanglari asumna ware sanaringai amaiba khuithek amati phaibak chaw makhoi anisu laktuna oiriba phibum mado yenglari maruda amaiba khuithekna mayamda mayam amukta tabiyu thodok asi kanagumbuna akan balai sanaramlaga loisan biramdabadagi tawribani maramaduna masi mari makhong khangdoklaga lai khoiramdrabadi ngasi tamleima amadi magi mapuroibada thokliba sigumna thoklaragani
ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯃꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯉꯔꯥꯡ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏ ꯃꯔꯤ ꯈꯔ ꯆꯪꯒꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃ ꯍꯣꯜꯗ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯏ ꯃꯔꯤ ꯈꯔ ꯍꯥꯏꯕꯗꯨ ꯂꯧꯔꯨꯔꯁꯤ ꯃꯈꯣꯏ ꯈꯔꯅ ꯇꯝꯂꯩꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯍꯧꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯝꯂꯩꯃꯒꯤ ꯅꯨꯄꯥ ꯕꯟꯗꯂꯥꯜꯗꯨ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯈꯤꯕꯅ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ ꯅꯥꯀꯟ ꯑꯃꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯩꯔꯥꯛꯇ ꯀꯥꯗꯨꯅ ꯂꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯁꯤ ꯉꯁꯤ ꯁꯤꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯃꯁꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ ꯂꯥꯏꯅ ꯏꯟꯁꯤꯟꯗꯨꯅ ꯁꯤꯖꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏ ꯍꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯪ ꯑꯗꯣ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯑꯀꯟ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯪꯗ ꯄꯣꯠꯂꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯀꯌా ꯑꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯥꯖꯤꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄꯗꯒꯤ ꯑꯁꯣꯝꯗ ꯇꯝꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯕꯟꯗꯂꯥꯟꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯁꯨ ꯂꯦꯝꯍꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯅꯨ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯊꯦꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯂꯩꯀꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯍꯧꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯥꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯃꯪ ꯑꯁꯤꯅ ꯇꯝꯅꯔꯤꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯁꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯥꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯇꯨꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯔꯤꯁꯤꯡꯗꯨ ꯈꯪꯂꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯈꯟꯖꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯃꯤꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ